Ngarang ayuk Tengnopol District ki Machi Police Station ki manung chanba Saibol Manak ki Leithio Village da Kuki Militant singna ambush toksalakpadagi Leikhidraba mioi 13 thawai yaudraba hakchang sing numidang Athengbada police ta puthoroktuna JNIMS ki mokta postmortem gi damak thamkhre thawai yaudraba hakchang sing adu police na puduna lakpada Kakching Namkhai Wangjing Bazar Thobal Bazar amadi JNIMS yauna tongan ba mafam singi lambi gi nakyata masing yamlaba Miyamna mairakatuna Ngainakhi May ahumdagi Kuki amadi Maidai anigi Kangluki irangda mioi kaya sikhiba kaya amana lanjenaduna leiriba asigi makha chatharakpa oina Kuki Militant singna Maidai ambush toroktuna makhutta khutlai amata paidaba mioi 19 adu nongmaina kaptuna hatkibani mioi 9 lomna thiba khangdana leiri hainasu pawgi source asina hairi Panba yabadi Leikhidraba mioi sing asi gari ani humda lakpada Saibol Manaki Leithio Village ki Kuki Militant singna ambush toksilakpaga loinana makhoi 13 asi Kuki Militant singi makhut chalaba matungda pharaga hatpa oigani haina thajanari Manipuri mana Efore 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 Manipuri mana Efore Maitay mana Efore Ngay pana Efore Thobosanya thawai ingna singna mapui lai kondra jinaba Manipuri mana Efore 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 Sida pure as Hat kare Lord hat kare